Ahanbada Maruiba Pau Ramraigi Kusem Pata Nonglay Nushina Maram Oiraga Hi Lakpadagi Tiba Kangdana Lakiba Makoi Ahumgi Tawayao Drabahakchang Sing Pangbangam Kre Aroiba Matau Mangam Pangtokre Cyclone Foni na Odisha da Mioi Taruk Laikidre Yum Kai Kaya Amang Ata Thokre Khungang Kaya Ising na Thumjin Kre Puwariga sago na duna layraklaba lamdam asigi langai oiriba Ningel Thumkhong Mari lainaba singna yengsinbidabadagi ngasidi mamingtagi oina lehori Amadi Moreda lariba Excise Department ki checkpost matam sangna lengakna yengsinbidabana yengol amaga pangkhak oiri Kurumjari Times of Manipur News Meng Tabiri Bapumnampu Elizabeth na Taram Nokchari Hauzik Miyam da Pau Sandok na Pizari Mamang Thagi Kunipan ki Nungthilda Kanghaudana Sitkiba Akanba Nonglay Nushin na Maram Oiraga Ukrul District ki Manung Chanalayba Miyamna Mafog Dam Haina Kangnaba Chadongi Saruk Ama Oiriba Ramrai Khulda Lam Koiba Lakiba Miyoi Ahum Isingi Imaida Lukhibadagi Ngarang S Raziki Thawayaw Drabahakchang Kunja Singna Fangkraba Matung Ngasi thiba khangdana layrakhiba ningthaujam rani amadi S Roman gi thawayaw drabhakchang su ngasi tongan ba pungfamda fangba ngamkhre matam kuina thiba khangdana layrakhiba Roman amadi rani gi thawayaw drabhakchang phangbada ramrai khul mikap mirau kholna ninkhre lenga ki luching purel sing hona zaman mai pakle haina mapan thongda thamoi nungda momon nokre ramrai khunda lairiba tom tv gi paumi singna hakthengnana Midna uba paudam life oina numit mangani piduna yenghanki numit mangani chupna thiba khangdana layrakhiba ningthaujam rani gi thawayaw drabhakchang ngasi ayuk pung 8:10 rom taba matamda phangba ngamkhi makhatana thijinbagi thabak chathabada nungthil pung 1:53 rom chatpa matamda sagakpam romen gi thawayaw drabhakchang phangba ngamkhi Makhoi ani gi thawayaw drabhakchang animak Jenims ki miren sangda postmortem tawraba matung imung manungna aroiba mathau mangam pangthokre Nakalamaromda Thokiba Laibak Tiba Thodo Asina Maram Oiraga, Lengak na Lokalakpa Section Thorangi Saruk Ama Oina, Ukrul District, DC na Thokiba Hukum Amana, Ngasidagi Ramrai Tourist Spota, Miyam na Koiba Lakpada, Matam Karagi Oina Ating Batangkre. The local people to ferry them across or ferry them around, and that is how slowly this boat service for tourists started coming up. However, we know that it is at a very initial stage, and the government should also be yet also to come up with rules and regulations regarding this. And now the government at the moment will be temporarily suspending the operation of tourist boats. This is to boating service. This is to ensure the safety of all the rest of the people who will be visiting this place. Yes, that is it. Government is working on that. Government is working on that. Yes, we will be procuring, and procuring may also take some time. Yeah, transportation and things like that. But however, at the earliest, the government will also try to activate this area to ensure that the people can continue now again enjoy the beauty and enjoy this place as a tourist spot. Amaromda Ramrai Village ki authority ama oriba wunganing jemik na fongdorakpada matungda sigumba thogdo asi amuk hanna thoktanaba lokhatpa yaba thabak sing lengakta tanaraga paikhatkani haibagi thajaba pikhi Tarik 9 da thokiba laibak thirba thogdo aduda lupkhiba hilaksin kiba hiduda amuk yaukiba mising amuk lupkim phamdudai Mang urisi mapamsida koi operation ki thabak loigre hakchang ahum phangba ngamkhre hakchang amana ngarang nungthil phangmani lemori hakchang anina ngasi ayuk ama aduga ngasi nungthil pung ani tarak padai da phangmani hakchang ani ngasi ahenba hakchang ani phangba loinana hakchang ahum si pulap hojik Jenims ki mokta pukre loinana makata ba mathau mangam pangthonab ki damak imung manungi miyosingna Jenims ta postmortem tawr mutung da pukragani hojik akoigi nakta lejari bas se Ramrai Village ki chipni Ramrai Village ki chiptagi wafam khara khangminase koi handaki thodok Ramrai Village ki site gi haibadare kari thodang logi bage kamai tawbono ahan makta hoje inauna kar to hairamdo chief tin nate je si tourism akoi committee ma le adugi chairman oibune ina aigi mingje ungning jimi kaubune hojik se
Hoi nahan tang kun nipan evening pung mari makhai adwai di hore. Hoi na sida operation chatpa hai tare. Mi ahum loop ki baji akoi phangnaba na kanna honarak pune adu mathakta government side ki force kyam thajalaga Navy Indian Navy phau thajalaga operation si kanna tawraga ngasi pungle loisele asi manung sida koi khungi level da su koi volunteers bayam thajale koi moi bot ising da bot hi honba yam heiba expert yam le local gi oina moi se thajalaga dum kanna honna bani plus koi main kri hai koi gi thajaba matungina koi prayer tawraga koi ayamba koi prayer team pastor na chingaga tikan moi women society nupi moi koi gi partner tawba group mayam changaga partner su tawe adu moi gi guideline matungina koi khungi volunteer singna adu matungina tawbune adu ngarang si adu hek tawbada koi amadi koi volunteer singna lothokpa phange adu mathangda location si khangrabnina koi ahanba lothokpa si phangrabnina location si koi identify to kreba adu da hoji koi expert sing hai tare navy koi hoji government side NDRF SDRF moi mayam changaga fire service mayam changa thiba humba tore adu da hoji ngasi si animak se ngai ayuk ama hoji ngaktang mamangda ama loi lothokpa loire aduna si koi site gi di yam nungai re tare koi laibak thibudi thokre adubo koi operation si success di oire haina haining aduga numisida koi libel gumba fade habege koina pawmsu phangi ko adu singna oijagra su makha tawa koi gi ramregi masigi tourist site sida tourist spot sida koi gi ramrei village ki site ge kari wafam people singa thamninge tashen namakti koi committee gi site rules and regulation yam shem bane koi life saving jacket si hap di tongwi ade si towi ade ne notice ka su yam thek bane adubo koi gi boat service to busing na su life jacket lei bu su lei ta bu su amani di dum lei bu di ko adubo auji lai sing su aina request to ningba any koi rules and regulations shem bi at least dum khra honor to bi di si kumadi khra di no safe to di khra ngamgni aduna koi gi marakta koi gi sun declaration khra lakpa moina su thau sarak ta ba aduda mathang si torak patan declaration si khra lae aduda koi life jacket happy ge er su shai ku dum lo thoki ba adum ising da dum hekta dum chongsin ba dum yam towe aduna ngasi gi thodok si di ai di hoi thokpudi thokre adubo ngasi gi si di natural disaster have tare general da thokpa ama nongle nungsit lakpa gi thokpa ama laibak thiba ama were adu mamang da thokhiba khadi mo isa na section da bagi thokpa su kyam le adu moi chaba thakpa mong ta dana iruba khotpa iroiba khotpa da ko adu kha thokpadi leire haukiva that 28 nomajun mita thokiba laibak thirba thodo oda hi lakshin bada mi ahum thiba khangdana laireke badu ngarang asi haksang oina ngarang ama phangkhre ngasi ayuk amaga ngasi nungtin amaga phangbaga loina punna haksang ahum se koi recover tobo loire marasida recover torba haksang ahum se fire service ki ambulance na janims ki mokta purga makha taba postmortem torbaga loina imung manungna makha taba dharma gi oiba dharma karma gi thabak aroiba mathong mangam pangthong ba sem sakhre marasida thamjinu bu wafam di mafam asida boating tawba lakpa matamda aikoina rules and regulation phajana ngakpagi tangai fadaba leibra hainachu koi khali loinana operation asi mai pangna pangthokpada SDRF NDRF Manipur Fire Service then maroina Indian Navy plus masigi apun bajigi mathakta local people sing habdi ramregi village sing asoba mateng pangkhiba asina apun bagi thonana maram ngasi ningthokongda pangthokhiba makhoi ahumgi aroiba mathau mangam pangthokpa duda Manipurgi Chief Minister N Biren CANF and PD Minister Karam Shyam amadi atai masak naiba mioi kya su saruk yakhi
Cyclone Foni na maram oiraga Odisha miyoi taruk laikhidre hairi nonglei nushit asina maram oiraga yum kai kaya nushitna humdokhibada natana lambida khamduna thamba gari fauba humdokhi nonglei nushit asina maram oiraga Odisha atopa khungang kaya su ising manungda laikre masigi sumathakta atai mafam kaya dasu amang ata thokre adumakpu hauzik faubagi oina chapchaba misimina amadi amang atagi pau phangba ngamdri Puwariga sagon aduna laklaba thum sungpham ama oiriba ningel thumkhong mulamdai thaumaigum mutkiba ngaiduna lehori matam gi laingakna manipurgi amata ngaihoraba thumkhong ama oiriba ningel thumkhong semgat sagat kani amadi yokhat kani haina thajaba kaya pikhiba leikhrabasu ngasi fauba hanna yengsinbibagi mami tadana leiri Lengakna yengsin bidrabasu ipa ipuna thambiramba sinfam asi manghandana thamgani haibagi achetpa wakhalona mangda thamduna ningelgi khunja sing ngasisu lining oiduna lehori hiramasida report ama lamdam asida resource kaya ama marang kaina leijerabasu leiriba resourcing asibu ningthijana sijanadabana miramdagi pusilapa potchaisingda ngasisu aikoi mipan tangli masina haktheinana natraga nakoinana aikoigi senmilomda achauba sapu ama piri lamgi sanna masi sangi haiba wakhalon thadoktuna amadi isagi thabak isana tawjaba isagi pothok isana sijanabagi hainabi thamlapatata aikoigi senmilon chawkhalakani Yaripok Bazar dage Nompok Lomda Yaripok Sandrakhong Lambida Supnatagi kilometer nipan khaktamak chatlaga laiba Ningel hairiba khul asida Manipurgi amata ngairiba thumkhong asi leiri thumkhong asida thumhisianba ising iput thokpa guha ahum lei matam amada hairiba guha ahum asidagi tholakpa thumhisianba ising asidagi thumsungduna khungang asigi miyamgi hingnabagi lambi ama oirami matam maduda yumthong nipugi mathakta thum sungbagi thabak asina mapung oiba sinpam ama oina painarami adubu ngasidi matamgi honglakpa amadi chawkhalakpagi matungina mapalamdagi pusilakpa afaba quality gi thum kayana maram oiraga thum sungbagi sinpam asi tapna sitharakhibani matau asumna ngasidi supnatagi yumthong taret khak natana sinpam asi ayambana toknakhre matam amadadi ningel khul khakta natana khul asigi yumthangnariba khul chandrakhong waikong chalo Sikhongna singba mafam kayada thum chunglammi adubu mapalomdagi pusilakpa thum asina hena pamnarpa asina iramda masida puthokjariba thum asi ngasidi mutharakpagi mami chauna tari maram asidage thum sungbagi sinfam pairamba mi ayamba fisaloncha lau uba nga fam tawbana singba thabak kayada mai onsinakibani thum haibasi ariba londa noinu haina kaurami matam amada manipurda puthokjaba thum asigi sijanafam asi yamna leirami adubu matamgi honglakpaki matungina ngasidi thum asigi sijanafam aduki matik hantharakli iramdam asida puthokjariba thum asi matamga chunaba mawongda scientific oiba treatment plan ama semgatuna thum asi local consumption khaktaki oirabasu sijanaba yai adubu ngasi fawbada matamgi palamba laingakna aikogi pothok asibu miraiduna thamlambana ngasidi thumkhong asisu mutkhiba yana leiri matamga chunadre haina miyamna khanarabasu sinfam asibu nungsijaruba pamjaruba khangembam kunjarani na haikhibada matam amada khul asigi khwaidagi maroiba sinfam ama oiramliba thum sungbagi sinfam asi ngasidi mutkhibaga chap banana leire thum asi sungnaba honabada changliba lever sel amadi matamga fangliba sendong asiga yengluragadi amha tare supnatagi ipa ipusingna toramba thabak amani haibagi sinfam asibu manghaningdabagi tawba khakta ngaire ngasi sinfam asibu pairiba mirol asina laikhidraba tungdadi
ꯁꯤꯟꯐꯝ ꯑꯁꯤꯁꯨ ꯃꯨꯠꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯗꯤ ꯑꯥꯗꯒꯤ ꯏꯁꯤꯡ ꯁꯣꯛꯔꯅꯤ ꯁꯤ ꯈꯥꯡꯁꯤ ꯂꯣꯏ ꯍꯥꯞꯄꯅꯦꯕ ꯑꯗꯨꯒ ꯈꯔ ꯈꯔ ꯑꯗꯨꯝ ꯀꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯃꯇ ꯄꯨꯂꯞ ꯀꯥꯍꯟꯕꯅꯦꯕ ꯑꯗꯨ ꯁꯤꯡꯗꯤ ꯀꯣꯛꯊꯣꯡ ꯑꯃꯅ ꯀꯣꯟꯅꯔꯅꯤ ꯍꯥꯏꯕ ꯌꯥꯗꯦ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯀꯛꯄ ꯌꯥꯗꯦꯕ ꯃꯁꯤꯗꯤ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯃꯈꯜ ꯑꯃꯅꯤ ꯃꯁꯤ ꯑꯁꯨꯛ ꯀꯣꯟꯅꯍꯜꯂꯒꯦ ꯍꯥꯏꯕ ꯅꯨꯃꯤꯠ ꯀꯛꯄ ꯌꯥꯗꯦ ꯃꯁꯤꯡ ꯀꯛꯄ ꯌꯥꯗꯦ ꯑꯗꯨꯝ ꯀꯪꯉꯒ ꯊꯥꯔꯒ ꯑꯗꯨꯝ ꯂꯣꯜꯂꯒ ꯑꯗꯨꯝ ꯏꯁꯤꯡꯁꯦ ꯀꯪꯉ ꯅꯣꯠꯁꯜꯂꯒ ꯃꯇꯝꯗꯨ ꯌꯥꯝ ꯆꯪꯉꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯔꯤꯅꯤ ꯄꯩꯁꯥꯒꯤ ꯃꯁꯤꯡꯗꯤ ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ ꯅꯨꯡꯇꯤꯃꯨꯛꯀꯤ ꯍꯧꯕ ꯉꯝꯗꯦꯕ ꯃꯄꯣꯠ ꯃꯆꯩꯗꯣ ꯇꯥꯡꯕꯅꯤꯅ ꯂꯩꯇꯕ ꯌꯥꯎꯏ ꯑꯃ ꯇꯧꯕ ꯌꯥꯎꯏ ꯑꯗꯨ ꯄꯨꯝꯅꯃꯛꯇꯨ ꯇꯧꯔꯒ ꯍꯧꯕꯕꯨꯗꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 20ꯒꯨꯝꯕꯗꯤ ꯁꯨꯔꯝꯒꯅꯤ ꯄꯨꯔꯥ ꯊꯥꯗꯨꯃ ꯂꯣꯏꯅ ꯁꯨꯔꯦꯅ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯃꯗꯨ ꯏꯕꯨꯡꯉꯣ ꯁꯦꯟ ꯃꯁꯤꯡ ꯄꯥꯗ꯭ꯔꯦ ꯏꯃꯥ ꯍꯣꯏꯅ ꯉꯁꯥꯏ 1,000, 2 ꯄꯨꯔꯨꯕ 500, 400 ꯄꯨꯔꯨꯕ ꯀꯩꯗꯧꯕ ꯃꯤꯅ ꯑꯗꯨꯝ ꯂꯧꯈꯤꯕꯗꯣ ꯑꯗꯨꯝ ꯑꯃ ꯑꯉꯥꯡ ꯅꯨꯕꯤꯒꯤ ꯑꯃꯒꯤꯗꯤ ꯑꯗꯨꯝ ꯆꯪꯉꯤꯅ ꯄꯨꯔꯥ ꯇꯨꯡꯁꯤꯟꯕ ꯅꯠꯇꯕꯅꯤꯅ ꯃꯁꯤꯡꯗꯣ ꯑꯁꯨꯛ ꯄꯥꯕꯗꯣ ꯉꯝꯗꯦ ꯍꯥꯏꯕ ꯊꯥꯕꯁꯦ ꯑꯩ ꯍꯥꯟꯅ ꯈ꯭ꯋꯥꯏꯔꯝꯕꯟꯗ ꯊꯥꯔꯝꯃꯦꯕ ꯋꯥꯡꯈꯩꯗꯒꯤ ꯏꯉꯥꯏ ꯅꯨꯄꯤꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯏꯃꯥꯁꯦ ꯆꯠꯇ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯅ ꯈꯔ ꯈꯔ ꯄꯨꯕꯁꯦ ꯂꯝꯂꯣꯡ ꯑꯗꯨꯒ ꯅꯝꯕꯣꯟ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯌꯥ ꯏꯝꯐꯥꯜ ꯀꯔꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯠꯂꯤ ꯏꯃꯥ ꯍꯣꯏꯅ ꯈꯪꯕꯗ ꯁꯨꯝ ꯂꯩꯔꯝꯃꯕꯅꯤ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯣ ꯑꯍꯟꯁꯤꯡ ꯁꯨꯔꯝꯃꯕꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯨꯔꯦꯀꯣ ꯑꯗꯣ ꯆꯟꯗꯈꯣꯡꯁꯨ ꯁꯨꯔꯝꯕꯗꯣ ꯍꯧꯖꯤꯛ ꯁꯨꯈꯤꯗ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯃꯤ ꯁꯨꯕꯤꯅꯤꯡꯉꯥꯏ ꯁꯤꯒꯣꯡꯁꯨ ꯁꯨꯔꯝꯃꯤ ꯁꯨꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯑꯁꯤꯒꯤ ꯃꯐꯝ ꯂꯝꯁꯤ ꯑꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯈꯔ ꯁꯨꯔꯤꯁꯤ ꯑꯁꯤꯁꯨ ꯑꯌꯥꯝꯕꯅ ꯁꯨꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯃꯤꯅ ꯐꯤꯁꯥ ꯂꯣꯟꯖꯥ ꯑꯃ ꯇꯧꯕꯗ ꯑꯗꯨꯅ ꯑꯍꯟꯁꯤꯡꯅ ꯇꯧꯔꯝꯕꯗꯨꯒꯤ ꯏꯃꯥ ꯍꯣꯏꯅ ꯇꯠꯅꯗꯅ ꯇꯧꯅꯅꯕ ꯍꯥꯏꯅ ꯈꯔ ꯑꯗꯨꯝ ꯍꯣꯠꯅꯕꯅꯦꯕ ꯃꯇꯥꯡ ꯑꯁꯤꯗ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯗꯤ ꯃꯇꯝꯒ ꯆꯨꯅꯗ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯏꯁꯥꯒꯤ ꯅꯥꯠ ꯏꯁꯥꯒꯤ ꯆꯠꯅꯕꯤ ꯏꯁꯥꯒꯤ ꯄꯣꯠꯊꯣꯛ ꯏꯁꯥꯅ ꯌꯣꯛꯈꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯌꯣꯛꯈꯠꯄꯤꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯅꯤꯡꯉꯦꯜꯗ ꯄꯨꯊꯣꯛꯂꯤꯕ ꯊꯨꯝ ꯑꯁꯤ ꯃꯇꯝꯒ ꯆꯨꯅꯗ꯭ꯔꯕꯁꯨ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯑꯥꯏꯑꯣꯗꯥꯏꯖ ꯁꯣꯜ ꯑꯃꯒꯤ ꯊꯥꯛꯇ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯗꯨꯅ ꯄꯨꯊꯣꯛꯄꯗ ꯊꯨꯝ ꯑꯁꯤ ꯂꯣꯀꯦꯜ ꯀꯟꯖꯨꯝꯁꯟ ꯈꯛꯇꯒꯤ ꯑꯣꯏꯔꯕꯁꯨ ꯁꯤꯖꯤꯟꯅꯕꯗ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯕꯨ ꯆꯥꯎꯈꯠꯍꯟꯕꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯁꯅꯥ ꯊꯣꯛꯎ ꯊꯣꯛꯄ ꯂꯨꯄꯥ ꯊꯣꯛꯎ ꯊꯣꯛꯄ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯄ ꯂꯝꯗꯝ ꯑꯁꯤꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯆꯔꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗꯕ ꯑꯃꯗꯤ ꯈꯪꯅ ꯄꯣꯠꯁꯛ ꯀꯌꯥ ꯑꯁꯤꯕꯨ ꯃꯤꯔꯥꯏꯕꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯤꯟꯃꯤꯠꯂꯣꯟꯗ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯉꯁꯤꯗꯤ ꯄꯤꯔꯔꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯅꯤꯡꯉꯦꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯊꯨꯝ ꯁꯨꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯁꯤꯟꯃꯤꯠꯂꯣꯟꯗ ꯑꯆꯧꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯝꯂꯤꯕ ꯊꯨꯝ ꯁꯨꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯉꯁꯤꯗꯤ ꯎꯕ ꯐꯪꯂꯛꯇ꯭ꯔꯦ ꯅꯤꯡꯉꯦꯜ ꯈꯛꯇ ꯅꯠꯇꯅ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯈꯨꯜ 5-6 ꯑꯃꯁꯨ ꯃꯇꯝ ꯑꯃꯗ ꯊꯨꯝ ꯁꯨꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯨꯝ ꯁꯨꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯉꯁꯤꯗꯤ ꯄꯨꯡꯂꯦꯞ ꯂꯦꯞꯈ꯭ꯔꯦ ꯁꯨꯞꯅꯇꯒꯤ ꯅꯤꯡꯉꯦꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯊꯨꯝ ꯁꯨꯡꯍꯧꯔꯤꯕ ꯑꯁꯤ ꯄꯣꯠꯊꯣꯛ ꯀꯌꯥ ꯑꯃ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯗꯕ ꯑꯃꯗꯤ ꯃꯈꯣꯡ ꯁꯣꯝꯕꯤꯕ ꯌꯣꯛꯈꯠꯄꯤꯕ ꯋꯥꯠꯄꯅ ꯉꯁꯤꯗꯤ ꯇꯞꯅ ꯁꯤꯙꯔꯛꯄꯒꯤ ꯃꯃꯤ ꯇꯥꯔꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯃꯈꯛꯇ ꯉꯥꯏꯔꯕ ꯍꯧꯖꯤꯛꯀꯤ ꯅꯤꯡꯉꯦꯜꯒꯤ ꯊꯨꯝ ꯁꯨꯡꯐꯝ ꯑꯁꯤ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯁꯨꯡꯐꯝ ꯑꯁꯤ ꯌꯣꯛꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁט ꯄꯣꯠꯁꯪꯕꯝ ꯁꯔꯠ ꯆꯟꯗ꯭ꯔꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯁꯔꯠ ꯑꯅꯧꯕꯝ ꯇꯣꯝ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯅꯤꯡꯉꯦꯜ ꯄꯥꯎꯒꯤ ꯃꯔꯛ ꯊꯟꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ Yoga teacher jobs in Delhi for freshers. Sri Krishna Classical Yoga Group of India, New Delhi, headquarter dagi tholokpa cherol amagi matung inna North East ki oina yoga teacher humfu selection khanjagani maru oina India na yoga teacher humfu selection khanjagani maru oina India gi mapanda chetpagi khudong chaba pizagani job ki mafam na Delhi amadi UP dani saruk yabining ba singna अथुबा मतमदा ऑनलाइन रिज्यूम बायोडाटा थाबिरउ अखोगी कॉन्टैक्ट नंबर 9810993987 ईमेल birlayogaolympics@yahoo.com इंटरव्यू प्लेस क्लासिक होटल इम्फाल ब्रेक मतुंग ताराम नोकचरी इंडो म्यांमार ngam मोरेदा लेरिबा मणिपुर सरकार की यामना मरु ओरिबा एक्साइज डिपार्टमेंट की चेक पोस्ट मतम कयादगी हौना ngasi फाउबा लेंगांगना अतोम्बी की मचागुम मतम सांगना येंगसिन बिदबदगी येंगोन अमगी मतौगुम लेरी अखोगी मोरे पौमी मंगालना मफम अदुदा चतुना येंगसिनलुबदा चेक पोस्ट असिगी फिबम अदुकी मतिक सोथना लेरंबा थेंगदरखी हौजिक चेक पोस्ट हांगदुना लेरिबा मफम असिगी अकोइबदा करिगुम्बा मखल अमदगी फेंसिंग लेत्री अमदी गेटना चिंगबा अमा फाउबा पानबिद्री
Check post asida constable oina mathau toriba hakim kauba mioi amaga CH baite kauba constable personnel ani khakta mathau tori. Makhoi animak check post asiki office ta leiba chandabadagi constable hakim mathandana check post asida leiduna office asibu ngak sena hori. Atopa constable aduna manak nakpada leiba masagi mayumda oina leiri. Hauzik leiriba check post asi More Forest Department office agi chaurakna meter humfurom chatlaga Imphal More lambigi manak na leiba chingchep amada ubak na saraga mathak jinga kuptuna ka ani khaktana leiba yum amakhakni. Hariba yum asigi fiba masina atopa mioi amana excise check post thirakpada thifam khangdabadagi awaba mayoknari. Hauzik station asigi yumgi fibam asi ka hena fatabana matam amada hekta tukhiba yabagi fibam amada lehori. Hariba station asi matam kayadaki mari lainaba department na mityeng changbi dabana constable hakimna masagi oiba senfam puthoktuna bathroom toilet saduna sizinari. More lamdam asi border area oibana security force kayana tattana Myanmar romdagi puthorakpa mayaikaba nisagi polam sing pharakpa matamda excise station asigi Mioi singda sinabagi thabak chathari adubo hauzik leiriba station asida store room ama fauba leitabana polam sing adu thambada khudongcha daba kaya mayoknari adum oinamak matam-matamgi oina fagalakpa polam sing police station singda oina thamba natraga thugaiduna mai thabagi thabak chathari lengak na mirai biraba excise station asida constable oriba hakimna ngasigi lengak na akhanaba mityeng changhaningbagi apamba kayasu fongdorakhi adubu tawbatabu incharge oina sina sinabi osisu akoi station punangai mi leitaba maram oibana akoigi palen amasung more Sanden asumana osi yamina incharge puna lai hai aduga osi juriya student kawe sumana ko morega ai mana sinaraga leijabani sumana ngi tawam thawal office amadi lamgi khara lairi kholi sing sanbiraga government hada tar sanbiraga office amto hendina ba haijani asi hara ai leijabani Anirak Shuba Ginger Festival Numinini Chupna Farjolda Pangthokre. Numinini Chupna Chathakiba Thauram Aduda Farjol District DC Manwam Ching Amadi Hanagi Minister Ngursang Lurna Nongmagi Chief Guest Oiduna Pangthokhi. Manipur Organic Mission Agency Project Director Devdatta Sharma Nahakpam Food Ki Managing Director Santa Nahakpam Amadi Atai Masak Naiba Mioi Kya Susaruk Yakhi. Festival asida laumi singna puthokpa sing makhal kaya miyamda utkhi nat ki oiba thauram kaya ga loinana pangthokliba festival asigi matangda momana project ki director Devdatta Sharma wafam kaya phongdorakhi. Warm welcome team to Akoma. Farmers producer company ma sembiramba sigi company sina independently company amo oina makoina business mode kaya ama puthokna lamdam masibu Saukhatnaba, Panava, Sinnava, Donava Hibase, Masigna, Masit Tohunba Hibasina, Koyaru Pandemni, Maraksida Koina, buyer Mayamama, local buyer, Amadi, the buyer from outside the state, Mayamama Puraga, Koina, MOU, sign Kayama Tongadana, Hosik, Laiva Yonba, Itamse, Yankana Satari. Marketing import city ko handaki chahiye na kane na mathang chahi su kana ni ai leite down saki be up lak pe masi fluctuation je control to masi moi da kai maru oi fluctuation price fluctuation je masi control to ngam na hona ga dam ne koina and secondly moi da festival ki prajata na tana ko any Chochanpur rom thangba side je Chochanpur ya ga haiga laga Mizoram border box da jinja go orse da handaki chahi ni fatana kana base fatan phangye na lobe mam ni masi akoina lobo ro pada 25 adai ni lobo ro pane 43 44 euro ne aduna sibo dum mapan gi buyer singa koi compete torga dum lowi hai tar ai koina hojik momana organic gi maramda mating pangba helping to base kumsi so seed product seed piraga ai koi gi product se yingkatwa kumsi se 3000 metric ton hin gani hai na ai koina hazaba lai adu hojik di kayano exact production di khangdri kun mayam da kun da challaga kaino survey to ba darkar le Thoramadu da Saruk Yakiba Nahakpam Foods ki Managing Director Santa Nahakpam Amadi Organizing Committee ki Chairman Larry Nungna Makhoi gi oiba wafam kayasu fongdorakhi.
May Day gi thauram Chingmairong da leiba Esther Motor dasu May amada pangthoki. Thauram aduda Manipuri film gi masak naiba mioi sing amadi farm asigi masik naiba thaupuba kaya su saruk yaki. Wa ngang khiba singna May Day pangthokpagi nunggi oiba wahanthok kaya sugai na takhi. Wa ngang khiba singna makhoi gi oiba mot sing su phongdokhi. Labor hijack tare body workshop gi boero amogi boero. Ladies in yuk na kane. Punsigi pandam namaga loina na hingi bane koi loina ma duna. Kari gumma khara tawongi haibagi itildu ninghang na dana inkalak iba youth singda haitare na harol singda. Thonga handan haitare. Nomadi bill grade dong loina opa ngamna na bakona mina seba wakalon bane. Hena sapat pagi, adi amuhena apa isan mo proses kumain sapat han sige, ada apa mesin amat tak wala punca laga, adi isan mo sapat pada gata bila live apa isan mo ki customer ki satisfaction je apa kumain tak wala PC ge, hai betul magi apa labor day ngasi labor day, domesi dah apa na sigi wakan nama sudah nama kan nama di normal apa na tahu ise public की सर्विस ने रोका कोई मारुति गाड़ी हम लोन बदा कस्टमर सेटिस्फेक्शन पी बदा आफ्टर सेल सर्विस से बसिना क्या मतींग पांगे क्या मरु होइगे है बेमतांग सु हाई बिग्रे ngasi बावलो तौना सु लाई अमुक है ना तौना बा कोई प्लानिंग तौजरी एक्सपेक्ट तौजरी मयाम दगी को कोई मतींग Minuthong da leiba MMTA gi mamangda bom pokha khiba thokdokta sokhiba Khurai Konsam Laikai da leiba Konsam Santos ki hakchang gi fibam ngasi fawba mari leinaba singna hanna yengsin bidana leiri haina coordinating body Khurai gi spokesperson Bon Khurai na phongdokre wafam asi ngasi Manipur Press Club ta pangthokpa pawgi mifam amada phongdokhibani YOSC Konsam Laikai ki General Secretary Y Biken Khurai Konsam Laikai apunba nupi lupki and Radhamani su saruk yakiba pawgi mifam aduda Bon Khurai na makhata na haikibada haukiba mamang thagi tang kunithoi da minithong da leiba MMTA gi office manakta khanghauda na bom pokha khiba thodokna lambi da lakiba Khurai Konsam Laikai da leiba Konsam Santos bom na pandana sokhi Laibak thiba thogdo adugi matangda ngasi fawba kanamatana sengdorakpa leitri thogdo aduda soktuna leiriba Santos ki fibamsu ngasi fawba kanamatana hangbiradaba haibasi yamna laibak thibani haina phongdokhi oirabasu masakhangdaba minu oirabasu kanana hairiba bom lam thaibono haibasi ngasi fawba sengdokpa ngamdaba sina hairiba asi yamna conspiracy oiba achouba ma oiba maramna hairiba koi oza Konsam Santos कि कोई बोम बोखाइबा सी मंगोंदा तमने अटैक तौबनी खलगा गवर्नमेंट ना हाइरिबा मी सिंग से फाटोको नमद्रिबो अदु बतिक चावा सारा पिबो नमद्रिबो हाइरिबा ओसा संतोष की सिक्योरिटी गवर्नमेंट ना मतिक साना पिगदा Tongan ba loisang singda thabak tawrambadagi potharaba mioi kunmari na North East India Development Party da yaurakpada taram na opagi thawram ama ngasi tera lokrakpam lekai da leiba Nainasang Community Hall da pangthokre Thauram adu da saru yakiba party asigi Central Working Committee gi President Narengbam Samarjana ngasi ching amadi tamgi oina thabaktagi potharaba mioi singna apunba amatta oibagi wakhalonda party asibu thajaba thamduna changlakpa asina aikhoi amatta oina hingminasi haibasi mayek singna takle haiki mikup ase masigi mikup asina mikup chama oenduna sigum laban mikup chama singaduna langhanduna Manipur Imalebak se akoi chingburoi tamburoi amadi maiti pangal ichilina akoi khudimak singa se sigi apunba pangal ama masi sagat minabada ngasigi tilliba mifam asina signature oil si ebase thamjaraga agi wangambagi matam ase tenjin jari Thauram adu da saru yakiba party asigi Vice President Sarangthem Manaubina NEIDP anoba party ama oirabasu lamdam asigi yamna thajaba party ama oire National Party singna lamdam asigi yaifa thaurang paikhaloi haina khanglakpadagi miyamna regional party da thajaba thamlakpani haiki Akhoi Manipur da na North East India da regional party akhoi leisure sida divide and rule torisi Delhi na phama ga amaga thogin handana North East pom chai henba masi ponjil hanbani NEIDP na pamjari sina chai hel li si Delhi na chai henbani akhoi ex servicemen khangbirabaduni
अरे मणिपुर ट्राइब कुंथ्रा मरी लेबसी मुक चाइसिन हलगा मोइबागा अदुगा अदागा कुकीगा नागागा मैतेगा पंगलगा खन्ना लीजिसु इंडिया की पार्टी ने हाइबसे हजिकी एक्स सर्विसमैन सिंह पुन्ना खंबिरबनिना मसित लागा अखोय पुनदबा यादे हैन खंबिरिबसे मसि अखोगी हिस्ट्री हौरबने मसे अपुंग फारबने हंदक लमदम असिदा थोखिबा नोंगलै नुशिना मरम ओइरगा युम कै कया हुमदोखिबदगी अवाबा मायोकनरिबा इमुंगसिंगदा सलाई होल्डिंग्स प्राइवेट लिमिटेड ना युम कुपनबा जिंगा यंथोखरे चदोंग न्यू अमदी टॉप खोंगनांग मखोंगी अकोइबदा लेबा अवाबा मायोकनरिबा युम 13 gi मियोइसिंगदा ngasi जिंगा यंथोखि यंथोकपगी थौरमदा सरुक याखिबा सलाई होल्डिंग्स की वाइस प्रेसिडेंट एलांगबम ब्रोजेंद्रोना महौसाना थोखनबा नोंगलै नुशिना मरम ओइदुना अवाबा मायोकनरिबा इमुंगसिंगदा सलाई होल्डिंग्स की माइकैदगी अंगंबा जिंगा मतेंग पांगलिबासिना अरोइबा नते मखा तानासु अवाबा मायोकनरिबा सिंगी मफमदा मतेंग पांखिगनी हाइखि मोइना एकोइना पालिबा सरकार सिंगनसु खरा हेना यंगसलानिंगबगी अपामबदुसु एकोइ लेजै अदुबु एकोइगी साइतगी सु एकोइना ngamjaba एकोइगी लेजरिबा एकोइगी सिनमी सिंगी मयाम सिंगी मतेंगा लोइनना एकोइ ngamjaba खरादंग चादोंगी सिलनाउ सिंगसिदा मखोइगी हुमदोखरबा तिन सिंग अदो मदुगी खुदोंग चादबा सिंग अदुदा एकोइना खतंग मतेंग पांगजबनी सलाई होल्डिंग्स की तेंगबांग फंगलबा मियोय सिंगना मखोइगी अवाबा उबिदुना मतेंग पिरकपदा तौबिमन खंगबा उत्पगा लोइनना वाफम कया फोंदोरखि हंदकी लाइबन हौगिबन नोंगलै नुसितुदा आइगी युमसे जिंगा मफम अमदगी योट नुंग पाइसलागा जिंगदा लोइना तादना जिंगसे लोइ सेगाइदना तौबदगी अखोइगी सार बिजोइना आइगी समाइना फंगफम अमा कन तौबे सेंबीदना फंगबदा आइ अदुकी मति सलाइबा हन्ना हन्ना थागजरी जिंगन से अखोइ खरा यमबी तमकता NIDP सु अखोइना थागजरी मोगी थबक कुतिमक मंगोल लोइबिसनु मथंगी सरगा पाइबा कांददी NIDP सिना पाइरगा मणिपुर से पुन्ना चौखमिना से नुंगाइमिना से चिंगतम खाइदबिदा नुंगाइमिना से आइबसे ए अदुगी वाफम थमजगे कना कुमना खरा वेलेना खत काइबा लै कना कुना पुरा फख बिलै मानव से चांगमानना फनोरे कना कुमदा मरी पिगनी कना मंगा पिगनी कना कुमदा अनि पिगनी सिगदी अखोइना मनुंगदा अखोइ अयानबा पुरखरे हौखिबा मतम कयागी ममांगदगी काइना चिंगदा लाई खुरंबा लाकपा मियोइसिंग खुंजासिंगना चंगहंदे हाइबगी वाहौदा पोइरई खोइजिनगी खुंजासिंग अमदी पांगमम सागै अनिगी मरक्ता चयनबा लाकपा केसकी मतांगदा अचुंबा अमा खंगदोकनबा ngasi मणिपुर स्टेट ह्यूमन राइट कमीशन की एक्टिंग चेयरपर्सन खाइदेम मनीना लुचिंगबा आर्कियोलॉजिकल डिपार्टमेंट की मियोइसिंग अमदी मरी लेनबा ऑफिशियल न चतुना यंगसिनख्रे ngasi khongchat aduda yetnaba leiriba maikai anima ki mioising unaduna makhoi makhoi gi oiba wafam sing tabaga loinana chenaba leiriba adu yasinna ba honaki maduda waroishin ama purakpa ngamdabadagi lakliba ningthokaba numita maikai anima ki mioi mari human rights commission gi officer lakna ba khanghan baga loinana kaina gi khubamda lai khuramba lakpa mioisingda athingba piba haibasi human rights violate tobani maram aduna makhatana maikai animakna athingba thamdana ba khanghanki FB Real Friend Group na sinduna ngasi tongan ba school ahumda class 1 dagi 5 faubagi manungda leiba mahiroi singda civic sense awareness program pangthoktuna mahiroi singda lambi chatpa amadi miyam tinba mafam sing luna nana thamnabagi wakhalonda khanghankhre Sangai Porogda Laiba Sisu Nista Niketan Kwakatilda Laiba Pitambra School Amadi Maitramda Laiba Azad School da Pangthokiba Thoram Aduda Saruk Yakiba FB Real Friend Group ki President Konjengbam Ratana ngasi Pangthokliba awareness program asi chahi nauriba mahiroi singna afaba citizen ama oiraknabagi pandamda pangthokpani haina yauba wafam kaya phongdoki traffic jaba korsingi si awareness pangthok jagre adagi akhoi kidney failure akoina mateng pang jagre adagi koi cancer na ba so akhoi chuguma leita laira sum kara akhoi yamna sothara ba anguda akoina sum mateng sum pang jaba kara akhoi real friend group sin aduga akhoi pandam di sengna hagadi akhoi real friends ina akhoi sum akhoi akhoi su yamni henna thoidokna akhoi su madik jaba mi din nateko aduga अखोइना मयामसेदा खरा शेयर तौरगा अखोइगी हरिना हगलरिबा नहारन सिंग हाइदारेको सेदा अखोइना मरु ओइना मोइसिनि अखोइनि युम्बी ओइदैसि अखोइगी लेबाक्सिगी अखोइगी
ꯇꯨꯡꯗ ꯍꯧꯔꯛꯀꯗꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯤꯌꯥꯔ ꯑꯩꯈꯣꯏꯒꯤ ꯈꯪꯖꯕ ꯈꯔ ꯂꯩꯕꯗ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯁꯤꯌꯥꯔ ꯇꯧꯖꯔꯒ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯐꯅꯕ ꯍꯥꯏꯗꯤ ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕꯗ ꯆꯪꯁꯤꯟꯕ ꯈꯣꯡꯊꯥꯡꯅꯤ Manipuri Students Federation MSF Bisnupur District Committee ngasi nauna reform taukibaga loinana District Committee asi kumja 2018 kungi nauna thaupugadaba sing khankhre President oina Morangthem Vidyananda General Secretary oina Khaidem Robokanta Publicity Secretary oina Pukhrambam Hitler yauna atai thaupugadaba sing mioi kuntre su khankhre haina MSF ki cherol amana hairakli Sugunu Police Station ki manung chanalaiba St. Joseph Higher Secondary School bu mamang thagi kunmanga gi numidangda mai thaduna amang ata thokhan khiba thodokta chenaba sing sarkar gi mari leinaba authority na April kuntra fawbada fagatuna chairak pinaba jesina matam piduna khangan khrabasu chenaba sing phagattabagi mayokta ngarang numidang wairamda chatharakhiba matam kaktaba Sugunu area total shutdown gi khongjang na maram oiraga miyamda chauna akaiba pikhre Khongjang aduna maram oiduna dukan sing thonglo nakhi gari sing chenakide miyamna Sugunu bazar da thoktuna khongjang sangsinki miyam gi khongjang adu da saruk yakhiba singna lamdam adom gi ama tangairaba afaba maheroi kaya puthokliba school ama oiriba St. Joseph Higher Secondary School asibu mai thadok piramba si yamna laibak thibani Chanaba sing adubu ngasi fawba Manipur Sarkar gi mari leinaba singna phagatpa ngamdaba si laibak thibani karigumba chanaba sing adubu phagatuna chairak pinaba honadrabadi makhal makha kaya gi hena kanba khongjang sing sangsilakhigani haina su phongdorakhi Paugi marakthana tenba bre amatanga lawjari Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. Break himatung da taram na ukchari makhata ba pauda Imphal West District Thangta Association gi lamjing makhada Maitei Nongsa Lalong Thangta and Cultural Association Moidangpok branch na sinduna tarahumdoi shuba Imphal West District Thangta Championship 2018 tha sigi 18 dagi Moidangpok ta laiba ibudau korau hanba haraubungda pangthoklagani hairi High quality da lamdam asigi anoba film amadi sumang lila kaya Mami Taibang Media and Entertainment Private Limited na Android Video on Demand Movie Streaming Application ngasi haunabi matung ina launch tawkre. Assam Rifles Civic Action Program gi saruk ama oina IGAR Sauki mityeng makhada sajikta leiba kunipan shuba sector Assam Rifles na ngasi Chandel district ki Kana Valley ki akoibada leiba Aigizang Bongpizang amadi El Lebanon khungi khunja singda water syntax amamam yenthokre hairi International Model and Social Activist Mayang Lambam Dainana Nupi Singbu Malem gi thakta pukhatnaba honajabagi saruk ama oina ngarang Mumbai da pangthokiba Panachi Mrs and Miss 2019 da Manipur dagi Mrs Khangembam Hanthoi amadi Miss Kajal Thokchom na tawa ngamkhre Tha ani ki manung mamangdagi grooming question and answers personality development na chingba paukta kaya piduna lamjing khiba adugi mahai oina under 35 years classic category da Mrs Khangembam Henthoina Panachi Mrs India 2019 ki winner title lokre aduga Miss Thangjam Kajalna Panachi Miss 2019 ki first runners up amadi Miss Perfectionist subtitle su phangre amaromda ngangom Ilizana best national costume ki manasu phangre China ki Shanghai da pangthokadaba taramanga shuba World Wushu Championship 2019 amadi Brunei da pangthokadaba tara shuba Junior Asian Wushu Championship da saruk yagadaba Bharat ki team sem nabagitamak pangthokadaba All India Wushu Trial Selection da saruk yagadaba Manipur ki sanaroi amasung official sing khananaba trial pangthoklagani haina Wushu Association of Manipur ki cherol amana hairakli Cherol aduna makha taribadi junior ki oina trial tha sigi tara humdoi degi tara marida aduga senior ki na
Senior gi na tha si tara manga dagi tara taruk fauba pangthokani hairi. Ngasi nungthil da phong khiba pauche singda kari kari maru eba pau yokhibage habadu myam punamuk midiang taminasi. Kanglei Park ki maira sadong da hi laksin bada sikhiba mioi ahum gi thawai yaw da baksang loinamak phangle. Minister MLA singna senja chumda torokpada ain gi oiba chairak pinaba lok ayukta linkhatpani biren. Sahi yankhai gi mapal khunda dro laklaba kumbi gi napet khungi khunja sing hawjik phawda lamgi pata phangdna leiri. School mai thakhibe mayokta sugnu bazar ban toguna miyam na wakat mifam sathakre. Paujel sadong gi hi laksin bagi thogok ta thiu phangdna lerakhiba rani amasung romen gi hakchang phangle. Fani nonglei nuksita mioi mari sikre yum kai kaya amang ata saung thokle. Maitei chanu henthoi amadi kajalna title lokre. CM na punama putoiban khangba ulakli. Pandam hi lakpadagi thiba khangna lerakhiba mioi anigi hakchang su phangle. Sadongi disina pongmising yawna mioi amata sangan khidre. Cyclone Fanina mioi lak nipan hen awawa piam laga West Bengal jarokle hayeng North East jarok lagani. Namit nini sathagadaba rota virus vaccine puthoknabi workshop hogdokre. Protest Ravina amadi helal fasi tongnabi wild view. Loisilak pada maru bepa amukan apizari. Ramrai gi khusem gi nonglai nushin maram oiraga hi lakpada gi thiba khangdana leirakhiba makhoi ahum gi thawa yaudraba hakchang sing phangba ngamkhre. Aroiba mathau mangam pangthokre. Cyclone Fonina Odisha da mioi taruk laikhidre yum kai kaya amang ata thokre khungang kaya ising na thumjin khre. Puwari ga sago naduna laklaba lamdam asigi langai oriba ningel thumkhong mari lainaba singna yengsin bidabdagi ngasidi mamingtagi oina lehori. Amadi More da leiriba Excise Department ki check post matam sangna lengakna yengsin bidabagi yengol amaga pangkhak ori. Ngasigi oinadi Manipuri pau mata asalojare miyeng tabiri besungbo amukahna khurumjari.